ꯅꯤꯝꯕꯨꯒꯤ ꯔꯁ ꯍꯥꯞꯆꯟꯈ꯭ꯔꯦ ꯑꯩꯈꯣꯏ ꯁꯥꯏꯅ ꯑꯁꯤꯒꯤ ꯊꯣꯡꯗꯕ ꯔꯦꯁꯤꯄꯤꯁꯦ ꯉꯥ ꯑꯃ ꯂꯩꯔꯦ ꯌꯦꯟ ꯑꯃ ꯂꯩꯔꯦ ꯀꯩ Hello everyone, I'm going to channel yam kuire akhoi nga charakrise aina video do dum namage haidana akhoi macha akhoi papa akhoi punna taraga dum yang yengine sika kamai tawba sing do ai du isa do ngai te ko aduguna thong ba thak ko ana ba ko sai to birani duga dum aina su dum tawni dum yang yengine sing sigi thong do recipe se nga ama leire yen ama leire duga paneer ama leire ba ko ado mathen phaja do ini dum yang aina ngasi thong do ba pochai sing se thau yaw da bida ing da ba mi sing thau likna chaba adagi anaba na maram ko jukan thau yam char ko ana makhan makhan yam thoidana aduna thau yam chaning da ba mi singi oragadi ginsa gi video se am satina magi kana ba oidoine ba ko aina sigai siga thau yam na likna ahaw bu poche yam thong ba yai habada ucherake chicken tikka yo jik tawdoine ba ko adugi masala ngai se ai ahan ba tawdoine myam air fryer da du so adugi sigai siga leire yaingang morok adagi phadigum gi maru sigana chicken gi moi masala do do si te ho si hapchal lage ko masala sing ja kamai to bodo recipe do myam da dum ulak ke ba ko si sing hapchal le ga ginger garlic paste se si mukhra hapchal lage ya thum se si muk thum hap ke ko na soda se kitang hap ke ko ni myam adu gaina ulak toine dahi du de ko chaning dre duna ha paroige aduna sigai siga kaino se aduga hoji thau khara hapchal lage ko nung chang ngodro to ai khutna phajana noirage ko khutna natradi yar adu be am si senga khumjalaga fridge ta thamurage ko on ore ko adu switch to amta on to che to on to ora ba adu jingtho makhai du jingtho thau te makha do on ore ka yo kon do thi half ro ka ni on to dise phare ne do jigi kadano chicken do puro asiga half ke full half dro half tro yani aina half ke khan bani buko ado chicken do mun dre nimbu chagal nimbu yam hoji nimbu gi ras hapchan gre akhoi saina nomi kun tawri ko taw lak taw ne ai do isa yam nungai te bako duna ina mangon do ina taw hapchalo amu ta phaja phaja hapchalo ona hai unro ta hai am space da akhoi saina hapchan ba hogre acha fish nga center mit che em du ko melo em du ko menil ke to singa le ji barbecue nga du ko le chicken gi da puo che chicken gi da du em du ko mela chalo next lakani wow thau gi makha tai mai thau do puloi makha tai wow hawani asidi ya sibo mulla sibo amta yung nang ba hikumai gam pa ba hom sa ba se nakun nam sai tra plate putho se order hauze ko plate serve to dore hapo plate kaleja ni hai kariya kaleja chaningra changde color ka hapo dumaina machu se yam phajabai wani haba color hap to bidini ko natra color hap to mun ngadra khali mun ngadra mulo di chara khangani ngadra muli re mun je di kai di mulo do no ni tin tare ha tin tare kai inga tare harni Asise agarogi Galaxy Digital Air Fryer ni 4.5 liter electric air fryer ni bako sigi machine jina khoi hakchang da duki mati kana ba pi hai ba di khoi na makhal mathi gi hinjang cha ba yai thong ba yai ado 80% muk
ꯊꯥꯎ ꯌꯥꯎꯗꯕꯤꯗ ꯊꯣꯡꯕ ꯌꯥꯕꯒꯤ ꯃꯦꯆꯤꯟ ꯃꯈꯜ ꯑꯃꯅꯤ ꯕꯤꯀꯣ ꯁꯤꯒ ꯔꯦꯁꯤꯄꯤ ꯑꯩꯈꯣꯏꯅ ꯊꯣꯡꯅꯤꯡꯉꯒꯁꯨ ꯁꯤꯒꯒꯤ ꯌꯦꯡꯉꯒ ꯁꯦꯝꯅꯕꯒꯤ ꯑꯩꯈꯣꯏ ꯑꯄꯥꯝ ꯑꯄꯥꯝꯕꯗꯣ ꯁꯤꯒ ꯐ꯭ꯔꯦꯟꯆ ꯐ꯭ꯔꯥꯏ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯒꯩꯁꯤꯒꯅ ꯀꯩꯅꯣꯁꯤꯕꯣ ꯃꯣꯃꯣꯒꯤ ꯏꯖꯤ ꯀꯩꯀꯩ ꯃꯈꯟ ꯃꯈꯟꯒꯤ ꯊꯣꯡꯕꯒꯤ ꯁꯤꯒ ꯂꯩꯔꯦꯀꯣ ꯂꯩꯔꯦ ꯉꯥꯎꯕꯥꯎ ꯑꯩ ꯁꯤꯁꯦ ꯅꯣꯡꯃꯒꯤ ꯊꯣꯡꯉꯒ ꯃꯌꯥꯝꯗ ꯎꯠꯂꯛꯑꯒꯦ ꯑꯗꯨꯒ ꯌꯦꯡꯉꯁꯤ ꯃꯥꯒꯤ ꯃꯈꯨꯝꯁꯦ ꯀꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯕꯗ ꯍꯥꯟꯅ ꯂꯥꯛꯑꯦ ꯑꯩ ꯑꯣꯟꯗꯨꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯧꯔꯒ ꯎꯠꯂꯛꯀꯦ ꯁꯨꯃꯥꯏꯅ ꯂꯥꯛꯑꯦ ꯃꯥꯒꯤ ꯃꯈꯨꯝꯁꯦ ꯑꯗꯨꯒ ꯃꯥꯏꯁꯤ ꯃꯅꯨꯡꯁꯦ ꯂꯧꯈꯠꯂꯒ ꯁꯤ ꯆꯥꯝꯊꯣꯛꯄ ꯌꯥꯅꯤ ꯃꯈꯨꯝ ꯍꯥꯞꯄꯅꯦꯕꯀꯣ ꯁꯥꯏꯗꯇ ꯃꯇꯝ ꯆꯪꯍꯟꯗꯅ ꯌꯥꯝꯅ ꯌꯥꯡꯅꯁꯨ ꯃꯨꯜꯂꯦ ꯑꯗꯨꯒ ꯃꯥꯒꯤ ꯇꯦꯁꯀꯤꯗꯨ ꯁꯨꯛꯃꯥꯡ ꯃꯥꯡꯗꯕꯤꯗ ꯊꯥꯎ ꯌꯥꯎꯗꯕꯤꯗ ꯐꯪꯗꯣꯏꯅꯦ ꯑꯩꯈꯣꯏꯅꯀꯣ ꯁꯨꯃꯥꯏꯅ ꯑꯣꯏꯔꯦꯀꯣ ꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯑꯣꯟ ꯇꯧꯒꯦꯀꯣ ꯑꯣꯟ ꯇꯧꯔꯦ ꯁꯤꯒ ꯄꯥꯎꯔꯝꯊꯣꯏꯁꯦ ꯁꯤꯗ ꯅꯝꯃꯅꯤꯕꯀꯣ ꯑꯗꯨꯒ ꯑꯩꯅ ꯁꯤꯒ ꯐ꯭ꯔꯦꯟꯆ ꯐ꯭ꯔꯥꯏ ꯂꯩꯔꯦ ꯆꯤꯛꯀꯟꯒꯤ ꯑꯗꯨꯒꯒꯤ ꯁꯤꯅ ꯀꯩꯅꯣ ꯈꯥꯖꯤꯡ ꯊꯣꯡꯕ ꯑꯣꯏꯔ ꯀꯦꯛ ꯍꯧꯕꯒꯤ ꯃꯈꯟ ꯃꯈꯟꯒꯤ ꯉꯥꯒꯤ ꯁꯤꯒ ꯂꯩꯔꯦꯀꯣ ꯃꯈꯟ ꯃꯈꯟꯒꯤꯁꯦ ꯁꯨꯃꯥꯏꯅ ꯁꯤ ꯕ꯭ꯂꯤꯡ ꯇꯧꯔꯤꯁꯦ ꯁꯤꯁꯦ ꯁꯤ ꯊꯣꯡꯅꯕꯒꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯅꯦꯛꯁꯇ ꯁꯤ ꯂꯩꯔꯦ ꯁꯤ ꯃꯊꯪ ꯔꯦꯁꯤꯄꯤ ꯈꯨꯗꯤꯡꯃꯛꯀꯤꯀꯣ ꯑꯗꯨꯒ ꯑꯁꯤ ꯑꯣꯏꯔꯀꯥꯟꯗ ꯁꯤꯅ ꯄ꯭ꯂꯁ ꯑꯗꯨꯒ ꯁꯤꯅ ꯃꯥꯏꯅꯁ ꯑꯣꯏꯍꯟꯗꯣꯏꯅꯦ ꯁꯤꯅ ꯀꯌꯥꯝ ꯗꯤꯒ꯭ꯔꯤꯗ ꯊꯝꯅꯤꯡꯕꯗꯣꯀꯣ ꯑꯁꯤꯅ ꯀꯌꯥꯝ ꯃꯤꯅꯤꯠꯇ ꯊꯝꯅꯤꯡꯕꯗꯣ ꯃꯤꯅꯤꯠ ꯃꯁꯤꯡ ꯀꯩꯀꯥꯁꯤꯗ ꯂꯣꯏ ꯂꯩꯔꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝ ꯑꯁꯤꯒ ꯀꯨꯛ ꯇꯧꯕ ꯍꯧꯔꯕꯅꯦ ꯑꯗꯣ ꯉꯥꯛꯇꯪ ꯃꯨꯊꯠꯁꯦ ꯑꯗꯨꯝ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯈ꯭ꯔꯦ ꯊꯥꯎ ꯑꯃꯠꯇ ꯌꯥꯎꯗꯅ ꯁꯨꯛ ꯌꯥꯝꯅ ꯍꯥꯎꯔꯝꯒꯅꯤ ꯍꯥꯏꯕꯗꯣ ꯑꯩꯅ ꯊꯥꯖꯔꯨꯗꯕꯗꯣ ꯉꯁꯥꯏꯁꯤꯒ ꯉꯥꯒꯤ ꯊꯣꯡꯅꯕꯒꯤ ꯀꯟꯅ ꯂꯥꯛꯅꯔꯤꯕꯀꯣ ꯁꯤꯗ ꯂꯩꯔꯦ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯁꯤꯁꯦ ꯇꯧꯋꯤ ꯉꯥꯁꯦ ꯑꯩꯅ ꯌꯥꯝꯃꯜꯂꯦꯅ ꯈꯔ ꯂꯧꯊꯣꯛꯄꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤ ꯈꯛꯇꯪꯁꯦ ꯃꯉꯣꯟꯗ ꯅꯣꯏꯍꯜꯂꯦ ꯑꯗꯣ ꯍꯧꯖꯤꯛ ꯆꯤꯀꯟ ꯀꯨꯛ ꯇꯧꯔꯤ ꯑꯗꯨꯒ ꯁꯤꯗ ꯉꯥꯏꯔꯅꯤ ꯍꯥꯎꯗꯣꯔꯦꯅ ꯍꯥ ꯑꯗꯨꯒ ꯀꯩ ꯄꯅꯤꯔꯗꯨꯒꯗꯅ ꯄꯅꯤꯔꯗꯨ ꯀꯛꯂꯣꯗꯅ ꯄꯅꯤꯔ ꯇꯤꯛꯀꯥꯁꯨ ꯇꯧꯅꯤ ꯍꯥꯏꯗꯥꯏ पनीर टिक्का वाली चाहिए का मतलब लगा ꯑꯗꯣ ꯆꯩꯁꯨ ꯂꯩꯇꯦ चाहिए ꯂꯩꯕ꯭ꯔꯥ ꯄꯨꯔꯛꯄ꯭ꯔꯣ रोग तो सब नहीं अखोई लेते दूध थावरे के ना चाहिए रोग होगा ꯑꯣ ꯄꯅꯤꯔꯅ ꯖꯥꯏ ꯅꯠꯇ꯭ꯔꯥ ꯑꯩꯗꯤ ꯉꯥꯅ ꯖꯥꯔꯣꯏꯗ꯭ꯔꯥ ꯃꯥꯅꯦ ꯑꯩ ꯌꯨꯝꯗꯒꯤ ꯄꯇꯤꯠ ꯄꯨꯅ ꯂꯥꯛꯑꯦ ꯑꯗꯨꯒꯤꯅꯦ ꯑꯗꯨ ꯄꯅꯤꯔꯗꯨ ꯀꯛꯂꯛꯑꯣ ꯀꯗꯥꯏꯅꯣ ꯄꯅꯤꯔꯗꯣ ꯄꯨꯈꯝ ꯄꯨꯔꯛꯑ ꯀꯛꯂꯛꯑꯣ ꯍꯧꯖꯤꯛ ꯔꯦꯁꯤꯄꯤ ꯍꯥꯏꯕꯨ ꯁꯦꯝꯃꯒ ꯋꯥꯠꯂꯤ ꯑꯗꯨ ꯃꯌꯥꯝ ꯍꯧꯖꯤꯛꯃꯨ ꯑꯩ ꯐꯤꯁ ꯇꯤꯛꯀꯥ ꯇꯧꯔ ꯑꯩꯅ ꯇꯧꯈꯤꯕꯒꯤ ꯈꯖꯤꯛ ꯑꯧꯔꯤꯕ ꯊꯥꯎꯁꯦ ꯑꯗꯨꯅ ꯑꯃꯠꯇ ꯇꯩꯗꯕꯤꯗ ꯑꯗꯨꯝ ꯇꯧꯔꯒꯦꯀꯣ ꯑꯗꯨꯒ ꯌꯦꯡꯉꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯑꯣꯏꯕ ꯍꯥꯏꯕꯗꯣ ꯂꯥꯛꯑꯣ ꯃꯌꯥꯝ ꯂꯥꯛꯑꯣ ꯁꯤꯃ ꯍꯥꯞꯄꯒꯦ ꯍꯟꯗꯛꯃꯨꯛꯅ ꯑꯩꯅ ꯇꯧꯗꯣꯏꯁꯤꯅ ꯉꯥꯗ ꯇꯧꯗꯣꯏꯅꯦ ꯉꯥꯗꯣ ꯀꯗꯥꯏꯅꯣ ꯁꯤꯗ ꯂꯩꯔꯦ ꯀꯦꯛꯁꯨ ꯇꯧꯕ ꯌꯥꯏ ꯁꯤꯗ ꯂꯩꯔꯦ ꯉꯥꯁꯦ ꯁ꯭ꯇꯥꯔꯠ ꯍꯧꯔꯒꯦ ꯌꯥꯔꯦꯀꯣ ꯍꯧꯖꯤꯛ 20 ꯃꯤꯅꯤꯠ ꯉꯥꯏꯌꯣ ꯍꯥꯏꯔꯤ ꯉꯥꯒꯤꯁꯦ ꯍꯧꯖꯤꯛ ꯐ꯭ꯔꯦꯟꯆ ꯐ꯭ꯔꯥꯏ ꯃꯨꯛ ꯇꯧꯔꯒꯦ ꯑꯗꯨꯒꯤ ꯑꯩ ꯑꯍꯥꯟꯕꯗ ꯈꯤꯇꯪ ꯍꯥꯐ ꯕꯣꯏꯜ ꯇꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯍꯥꯐ ꯕꯣꯏꯜ ꯇꯧꯕꯒꯤ ꯑꯩꯅ ꯒꯦꯁꯇ ꯊꯥꯡꯒꯠꯈ꯭ꯔꯦ ꯑꯗꯨꯒꯤ ꯂꯧꯊꯣꯛꯑꯒ ꯁꯤꯗ ꯑꯃꯨꯛ ꯍꯥꯞꯇꯣꯏꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯟꯅ ꯆꯦꯟꯖꯜꯂꯛꯏꯅꯦ पूरा थाव जाओ तो भी ꯊꯥꯎ ꯑꯝꯇ ꯌꯥꯎꯗꯕꯤꯗꯅꯤ ꯅꯠꯇ꯭ꯔꯥ ꯉꯁꯥꯏ ꯊꯥꯎ ꯊꯣꯛꯏꯅꯦ ꯇꯨ ꯃꯈꯥꯗ मैं मसाले गाय थोड़ी मसाले थोकते हैं सुंदर की मखादा ꯍꯥꯎꯔꯅꯤ ꯅꯠꯇ꯭ꯔꯥ ꯄꯨꯊꯣꯔ ꯂꯥꯛꯑꯣꯗ ꯑꯗꯨ ꯃꯌꯥꯝꯁꯦ ꯃꯁꯥꯂꯥ ꯇꯩꯔꯦ ꯑꯗꯨꯒ ꯑꯩꯅ ꯀꯩꯅꯣꯁꯦ ꯑꯥꯂꯨꯁꯦ ꯈꯔ ꯐ꯭ꯔꯥꯏ ꯇꯧꯔꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ फ्राई तेने बॉयल है उन्हें ꯕꯣꯏꯜ ꯇꯧꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯍꯥꯞꯆꯤꯟꯈ꯭ꯔꯒꯦ ꯄꯅꯤꯔ ꯇꯤꯛꯀꯥ ꯇꯧꯕꯒꯤ ꯄꯅꯤꯔꯗꯣ ꯉꯁꯥꯏꯒꯤ ꯅꯣꯔꯃꯦꯜ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯃꯁꯥꯂꯥꯗꯣ ꯑꯗꯨꯝ ꯍꯥꯞꯄꯦꯕꯀꯣ ꯑꯩꯁꯦ ꯏꯌꯔ ꯐ꯭ꯔꯥꯏꯌꯔꯗ ꯌꯦꯡꯅꯤꯡꯃꯟꯈꯤꯗꯅ ꯑꯩꯅ ꯇꯧꯖꯕꯅꯦ ꯑꯗꯣ ꯑꯩꯅ ꯁꯤꯗ ꯀꯗꯥꯏꯅ ꯑꯩꯅ ꯂꯧꯕ ꯀꯩꯅꯣ ꯆꯩꯗꯨꯅ ꯀꯃꯥꯏꯅ ꯇꯧꯔꯒꯦꯕꯀꯣ ꯁꯦ ꯑꯩꯒꯤ ꯔꯣꯠ ꯂꯩꯇꯕꯒꯤ ꯀꯩꯅꯣꯅꯤ ꯍꯥꯏꯇꯥꯔꯦ ꯆꯩꯅ ꯑꯣꯏꯅ ꯇꯧꯔꯦ ꯃꯥ ꯇꯦꯛꯊꯣꯛꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯀꯤꯖꯩ ꯍꯥꯏꯕ ꯈꯨꯠꯁꯤꯁꯨ ꯑꯣꯏꯅꯔꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯂꯩꯔꯦ ꯑꯗꯨ ꯂꯩꯔꯒ ꯇꯤꯜꯍꯧ ꯑꯃꯨꯛ ꯂꯥꯛꯑꯣ ꯖꯥꯟꯁꯦ ꯂꯨꯝꯕꯅ ꯂꯣꯏ ꯄꯨ ꯉꯝꯃꯔꯣꯏ ꯃꯥ ꯃꯌꯥꯝ ꯌꯦꯡꯉꯣ ꯑꯩꯒꯤ ꯄꯅꯤꯔ ꯇꯤꯛꯀꯥꯁꯦ ꯍꯧꯖꯤꯛ ꯁꯤꯁꯦ ꯑꯩ ꯏꯌꯔ ꯐ꯭ꯔꯥꯏꯌꯔꯗ ꯆꯠꯂꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯎꯠꯂꯛꯑꯒꯦꯀꯣ टाइम वाला ना मुंडी से ꯋꯥꯎ ठीक है ꯈꯨꯐꯖ ꯃꯆꯥꯗꯨꯅ ꯐꯖꯔꯦ ꯍꯥꯏꯕ खंगा ꯊꯥꯎ ꯑꯁꯤꯗꯤ ꯑꯩꯅ ꯊꯥꯎꯐꯧ ꯇꯩꯍꯧꯗ꯭ꯔꯦ ꯀꯥꯎꯗꯅ कितो दे नगरा नपते अब ꯑꯝꯕꯧ ꯅꯞꯇꯦ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯒꯗꯕ ꯃꯥꯜꯂꯦ ꯑꯝꯇꯪ ꯆꯥꯌꯣ
하브라? 하브라 이거 내려. 시 타오는 뭐 탁탁 떼이시는 떼 떼이를 놓으시라. 저기 다 납대 한번 납대느더라. 그래 떠오르시 불을 짜서. पनीर टिक्का ही करम बना है ना टिक्का ही करम बोई नहीं अदो फ्रेंड्स 20 मिनट की तो हो रहा है सिसे फ्रेंच फ्राइज है अदु मैम आई होजी पोचे पुना मा लोइना थोंग लोरे को चिकन नमा तौरे अदुगा सिगले रे को पनीर टिक्का से खतंग दी हेंजन रे को माई थोंग मसे आइदी आइना मतम दु ख कुइना थम बाय तरे औ छु हम हावे ओगे क्रीम क्रीम को लावना चाब दे हमना नुंगा तरे थाव मो याव दिना सुजम ना हावना चाब फंगनी हाबदो आइना थाजरो दबदो ना को कोई साले वा का रेसिपी से नतबिदा मखन म्याम रेसिपी थोंबा याय हाबदि टन होबा याय पिज्जा होबा याय केक होबा याय दुदुना आइना मथंग मथंग नेक्स्ट ब्लॉग सिंग दु मुलागे ngasi आइना ngमजबा मथेन करा आइना म्याम दा शेयर तौरगा उचरबनी सिगी प्रोडक्ट सिगी लिंक तो पाम बतारगसु आई डिस्क्रिप्शन दा अदुम हाचरम को म्याम चलगा अदुम चेक आउट तौबसु यायनी अदुनी म्याम ngasi मथेन सिंग से हावदो मानब्रा सेंग नखोइना चारगबदि am हावे म्याम सम पिजनिंगे खोइदा लाओ अदुगा आइना पिज्जा द्रोबनी हेल्दी सु ओइद्रोबनी मसा का मत नोइ थोरोइद्रोबनी चारगा मसा नोइनेना पाखत पसिंग दो मत पाखलरनु असिगी एयर फ्रायर से लेरगदी युमदा लेरगदी अखोइगी हावबा चाबसु फंगनी अदुगा हेल्दी सु ओइरनी को nga charoi nga singa ne nya si dinga na tro singa na tro si kai nu se mungkin ha kem lao ya how bra ha massage ya dong ni tua turun le mga ka sa parpar nom na mami ko oro tangay morok sangay gi chicken je chai ni ko ma se how bra ha how ya alu ye si kai nu se manu si kai no se nga